HOUJIK LAMDAM ASIDA Thokliba Irang Asina Maram Oiraga Panba Ngamkhidraba Loupham Shing Amuk Hanna Shijinnahallu HAINA Manipur LOUMEE Lukna LEINGAKKI PUKNING CHINGSILLAKLI Hiram asiga mari leinana Manipur LOUMEE Lukna Thadorakpa Cherol Amana Hai Mamang Chehigi May 3 Haurakhiba Irang Asina Maram Oiraga State asigi Loupham hectare lising tara rom Panba Ngamkhide Masina Maram Oiraga LOUMEE lising mga chamri henbagi senthok lambi manghan batanatana low loiraba matung manamasing amadi atay mahay marong sing thaduna mipal tangdana hingnabagi senda lambi thadatki Masina State asigi Sanmitlonda lupa crore chani yangkhai rongi senfam panghanki tara ngapigani tara mathoi rom awaba nanglaba khunja sing masa-masagi khunsingda hanjin hananaba akhanaba chaksin thaurang paikhatpinaba demand tawri chenkuki narco terrorist singna nongmai amade bomb kapsilaktuna low suriba LOUMEE singda aki tujung pokhalakpada Central Security Force amade State Force singna ngaksel handuna asoi angam yawhandana low lokhiba thaurang adugumna lanjenadna relief camp singda leiriba LOUMEE Mijam amadi Mahairi Singh masa-masagi khul singda amuk hanjil hanaba hotnarabadi mangkraba state ke senfam sing athuba matamda hanjin hanba ngamgani haiba se Manipur LOUMEE lokki achetpa thazamani LOUMEE sing tung koina laitaba punsida hingnanaba chahi ki thigadaba makhoigi low amadi ingkhol ki tax sing kokpinaba mari leinaba singgi pukning chingsili haina cherol asina makhatari